Khurai Assembly Constituency ki Mla Sushindro Friends Union Club ki Jurisdiction Manungda Boycott Toukhre Khurai Haikru Makong Junior High School gi ground da semgat sagatliba classroom amadi computer room ani bu hakthengana thugai bata chenariba Khurai Assembly Constituency ki Mla asigi mathakta Friends Union Club ki Jurisdiction Manungda Boycott Toubaga loinana mahakka mari leinaba thabak sing amatta yauda bhaiba wafam yauna club amadi mera pai bisingna akanba warep ahum laure haina yaifa tharob nupi loop Khurai Haikru Makong gi General Secretary Waikom Asalatana Fongdorakli wapama singasi Imphal East ki manung chana leiba Khurai Haikru Makong Junior High School gi ground da paumi singa unaba amada mahakna fongdokkibani mahakna makha taraduna tha asigi tarik tara nipanda Khurai Haikru Makong Junior High School gi ground da nauna sagatliba school asigi classroom amadi computer room asibu laikai miyam da marol amata piramdana MLA masa yauna mioi kharana thugairamba thodok asi ima ibel kya gi maikei akan mamong da condemn tawi loinana thodok asigi matang da tha asigi tarik gunda Haikru Makong laikai asigi leidiba Friends Union Club FUC amadi Khurai Konsam laikai mera apunba loop asiga loinana mifam ama pangthoki haidiba mifam aduda thugairam laba room ani asibu mari leinaba singna atuga matamda semgat sagat hanba hauzik semgat sagat piduna matik chaba infrastructure leiraba school asigi ground asida makhatana development gi lakpa classroom khudimak makhatana semgat sagat hanba amato ina yanaba leitaba amadi school ground asida semgat sagatliba anoba room ani asibu thugai bada chenariba Khurai Assembly Constituency ki MLA bu Haikru Makong Club asigi Jurisdiction Manungda Boycott Toubaga loinana mahakka mari leinaba thabak thorom sing laikai asigi mioi amata saruk yadaba haiba wa akanba warep ahum asi miyamna amata oina lepnari hainasu mahakna fongdoki Indro yaimana akoigi JCB Hazal aga masamak yauna akoigi mystery sinduna mathakta karingegi mathakta akoigi JCB na akoigi nomba haitare ko maduna takpadi school asi khatang mangna thugai bagi wakhalon khaktang natabida hairiba mystery sindugi thawai sumana temsingna bana haibase aikoi lekai sigi maira ama oina praja ama oina koina condemn tawi aduga hairiba mifam aduda aikoi miyam singi mod mathang manau naina lawrabagi tungda miyam pumba amata oina resolution ahum kha aikoina tajaki resolution ahum adubu manipur miyam da amadi lekai khuding mangna hangnarakpa pakhumdo madu piningba ama oina ngasi aina press media gi mangda adugu resolution ahum adu aina thamjage Number 1 da Education Department amadi anauba room ani asibu thugai biramba mari lainaba miyoisina athuba matamda semgat sagatnaba haina amato oina yanaki aduga ani shuba resolution da number 2 resolution da hauji semgat sagat piduna matik chaba infrastructure lairaba school ground asida makhatana development gi lakpa classroom khudingmak semgat hanbada amata oina yetnaba laitana yanaki bahariba numitugi mifamduda aduga ahom suba resolution da hauji mak semgat sagatlagiba school ground asida anauba room ani asibu hakheng nana thugai ba senariba Khurai Kendra gi MLA bu club ki jurisdiction manungda boycott tauba amadi mahaka mari lainaba thabak amata lekai gi miyoising amata na yaudaba haina amata oina yanaki maramaduna hairiba resolution asi ngasi aigi Khurai Kendra amadi Manipur praja gi mafamda resolution asibu mitmai oina na ba haiduna mafam sigi miyoising praja singna amata oina miyam mangda laukhoksari haibo phamse thamjagi